mayambu ahan maktida warina chunggi maiketigi ikok nona taram noksari hoji amuk tabirasi maigi puri warigi taratere chuba tangka nahan tangka adugi maka chatara kumatamdani makhoi ge bol sanamina ruba ngasina chak chanaba chatlubada kudong thiba thokraba nupa ase kungkung na kan namkidabada kungkung thawai yamna chaki makhoi ge manaksida kanaguma nupa amakhakna ahal lamana piramba seni haduna siedo kungkung de pirakpada kungkung na paroi matam asida siedu gi warolda mashina ahobani nangi matam lakadaba kuidrabani aigita chauda awaba nangkiba aigita chaugi ningma thungkidaba kayado aina soidan maki ningma thungalamgani habagi warol kaya si irambada kungkung siedu paramadagi yamna thuna manak to hojiki nupadu leibra hadun mana yengi maksu khangle che irakliba che pirakliba se maiba manaw nupa phaiboktu ne haiba panthade manaksida mahangna koichat chatuna thiri asomdana kapla nawnaba yumgi miyoising atei atei lekai gi mising lalibasing ado thawai chakna chakna asibak chang ado kol kapli kungkungna asomda maiba du thiri asumna maiba du na tawragi matagum mana lai thachilakpadagi mamana badu laikan ngam kidabani sikibani wari ase kungkung matom tani khangliba atei kanana su masigi maramda asing wari khangkiba leite asibak chang ado puduna lakle haunabi matungina asibak chang ase poloibada matare makhoi gi bol sanaminaba atei myoising su pawdu tabadagi numidang thenglap su thengna makhoi poloibi yawblae oja kharasu paw tabadagi lae maino su paw si tabada maino amadi kungkung asibak chang ase poloibi yawchali mama su hojikti kungkungi damakti yamna wajaba yamna kibado khara makhaidi pharabani maino ga chamina kibinina mahaksu karimata haidre poloiba matamda su yamna sathiba thodoksin adum thoi poloriba matam asimaksu ahing nongjai athenga matam habdu oiki kaisum torum daba atiani poloiba hek hokibadagi ngaktingi matungdadi nusit ase kadomdaguna khangna pangsit sit phawre aduga amuksu nong ase punna muksing khraga nongsu muktare yumgi miyosingdi makoide punna yum kanakre kungkung maino mamanaba khara ahal sing khara su masida lehoribani ngayaktangi manung asida polori bumphum asidani ahongba kaya ama lakliba kungkung mikupna humsingna karina ahongba sing asiba haduna makti yengi leidiba ahal sing adusu karima tawnune atiya asiyang halamane nong amuk tarak nuksila maksila haduna makhoise angakpa akiba su khara khara phawribani manakta makhoi su maira khara thali maira sing adusu nuksit aduna kanna kanna sirpada amaksu mutkadabki tawi nong asina yamna kanna kansilakpadagi makhoi makhoi gi nariba yawnariba phisi sing asina makok mapadu kuptuna ngaktan khangne lekai gi ahal lamana yumdagi satil lorki haduna makse chakhi makhoi kharana mai chalibado nong taraklabadi mutkiba tare haduna machak adu phanaba semli makhoi myam gi maraktagi khara ahal loiba nupa amnani machak phanaba mana sing sema chat matamdani ku manung di yauriba chakli bak chak ase ngihaktingi matungdadi cheptharakpagi mong amatore masida sing chamlam nupa se pakhatuna kainune asumni yengi nupa se athengba hingna ko oire masadu khangpre khangmadagi chanthore aduga mana chapleptuna leibadu ubada kungkung amadi maino khoi atei singna kaka kidarage matam masida ahladuna asi bakchang ase cheptharakpre kaino matawine adu harakpadagidi kungkung khoi makhoi khutimsing ase changsinduna yengi matam asida cheptharakke tor makchang ase hanagi phibamda adum maichak phana chakli masidagi makhoi amanina kaka asida kaisum tawde ahaladunam khumi aigi wakan oira malene makhoi kharasu mateng pangduna maichak phanaba hen hone asigu mamong mato ahalasina kibasida kungkungse yamna singnaba phawi manaksida phawba saroi tharaklibra mising sibu hena kinaba sillibra habagi wakalam magi masada singnaba phawi masidagi mikupna hom singna mahakse naget akoibada kuyeng kuyeng yelaka leki atay singaduna nakalamadani mamanabadu lekidabagi thawai yamna chakna wari sanari akhoi khundasu khundonda lai tholaba chak chana phum singadomda lai leraba amana mohare magi khudong thiba
asumna tho'u haiba numito tammadagi oiribani asukiba matam asi mioi kya kya chak chab chani adubu kaisum tawde magi marai bakta asumna tho'u tambagi na hai asumna wari dum sarambada nakanda taramba amasu asiba poloiriba mai chaliba domda masu mai thong ase onthok tuna yengli matam asida ku manung da haptuna tumlaga mai chaliba hakchang ase phamlaga lerambagum magi mitui matawasi ubada mahakse khangpe khangna ima lawi masidagi manatliba manina kedore hadan hangi masida nupa asina mamai se khumlaga yengu asi bakchang si yengu hari wadu harakpada makhoi singa duni yengi makhoi ni yengbudadi kasum ahong malaite hanagi changni macha adum phori nongsu chuba lepte yamna kana chuthari habaduni nong churaba sumai chakti karimata hantade adum chakle adubu khara hena ki gan chawba makhoi na lona ka yengluba singa sidi amuk asigumba sathiba akibagi mong mato singa se adum makhoi gi mitu uba yawi makhoi na khangpe khangdana koilaw law sida kungkung se jingnabana kham thengle mahangni yengu matamadi amukta phawa saktam ase lengwatpa phambagi mong mato bu oiro chapkalpagi mong mato bu oiro madi karimata udre manakta leriba amanina ki hainarakpadagi atai singadashu pangkida kiba habado makhoi gi masada phawba hore mamanaba asigi poloi bisitangdi mapung phana losilagi khanduna kungkung wakhal ma tore makhoina singsiamba chatpa makhoina mai yangna bu honaba matam asida makhoi gi mitu uriba singase manaksida soitan maki saroila amba yai pairak pi yai aduna aina manaksida lerega aina singsiamge matam asida lakpa tarabade kungkung aiga chapchara lanthina batabane wakhal se mahakna khallaga singsiami hojikti mana manak asida leiba matam asidadi karigumba ahongba amata leite makhoi mamanaba sing natraga leiriba ahal sing aduna manasida leirabadi makhoi miyangki maraktagi amana hek khara kina natraga karigumba singnabagi miyeng amada onthoroklabadi asigumba akibagi mong matawse makhoi mitu onmani adubu kungkungna mana asida leibadagidi karigumba ahongmusu karimata toroktre aduga saktam aduna lepkhalakpa phamba natraga cheptarapagi mong mataw kaya matawse karimata tawdre masina takpadadi kungkungna manaksida karigumba leiba tarabadi saroina phana tamna ningba tamna suno kungkung leirabadi magi manakta changma ngamde habase adum taklabane asom nakalla madana muk kari kamdori maiba phaibok manaw nupa se asawbana kaino matawi mahakna sauna ngangi kari ka changma ngamdaba aina thakhraga nangna kari ka changma ngamdaba taw aina haiba thabak singdu taw haduna mana mai macha ma hugli masida processing langsili aduga solaga thabak ado pangtho u haire thabak pangthokpani haduna chakhraga pangthokpa ngamdabadagi maibsi ka manak tamu khana pairaga lakpa saroi yauri masida maibsina ngangmani maibsina seibani nakaldagi amu kulla haribanu pasina oja losilasiba oja ngasigidi khara pangthoklabadi yare soitan baki ibani se lepum khangki batare oja losilasiba haduna mana nakandagi hairi mahaksu masada akiba singnaba khara phawi karigidaba phawriba makhoina thakiba saroi ase mathau phajana toromlaga hojikti amukhanna makhoigi manakta malakpasida kungkungbu kibadagi changmangamdabani habase kulana singnaba phawbani kungkunga lanthengnadri habadi makhoichu khangi makhoina mitam sari mitam singsida saroi singsida ahongba karimata leite masimangna maiba manaw nupasina sauna lanthengnaw mabusu otpa yabu olu haduna haibani maibsina saubadagi saroi singasida asumna haibani adubu saroi singasina kungkungda otpadi oithoktabani mamangdasu makhoibu kungkungna laknagiba yama sathina otkiba kaya ama leibani masimangna maram moraga makhoina kungkungi manaka changma ngamdabani kungkungmudi makhoini yama sathina kiba habado adum phawre maibadugi asawbani yamna kan kibana makhoi singase ojadugi athang matungina makhoi amukhanna asiba poloiribadugi manakta malaki handamukti kungkungna singsemduna asiba poloibado losinaba honaringai matam asidani makhoi saroi amani khak kungkungi manakta mathoraki aduga kungkungbu hena khenaba mabu wahanaba tawki thoroklibadasu nakallamadagini
ꯃꯃꯤꯠ ꯑꯗꯨ ꯏꯔꯪ ꯂꯪꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯛꯂꯛꯄꯗ ꯃꯤꯆꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯇꯩꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯥꯅ ꯎꯗꯕ ꯁꯥꯈꯤ, ꯈꯪꯗꯕ ꯁꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯗ ꯊꯥꯗꯣꯛꯇꯨꯅ ꯁꯤꯡ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯅ ꯌꯥꯎꯅ ꯃꯥꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤ꯫ ꯑꯣ, ꯍꯧꯔꯦꯗꯅ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯧꯔꯦꯗꯅ, ꯀꯔꯤ ꯀꯔꯝ ꯇꯧꯅꯤ, ꯀꯔꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ, ꯃꯈꯣꯏꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯃꯥꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯥꯅ ꯂꯥꯟꯊꯦꯡꯅꯔꯨꯕ ꯇꯥꯔꯕꯗꯤ ꯑꯇꯩꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯀꯨꯡꯀꯨꯡꯒꯤ ꯃꯁꯥꯗ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯁꯥꯇꯤꯟ ꯂꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯇ꯭ꯔꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯜꯂꯝꯕꯗꯒꯤ ꯈꯔ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯇꯤꯟ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏ ꯃꯇꯥꯏꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯗꯨ ꯄꯤꯔꯤ꯫ ꯀꯨꯡꯀꯨꯡꯒꯤ ꯁꯤꯡ ꯆꯪꯐꯝ ꯃꯅꯥꯛ ꯑꯁꯣꯝꯗꯁꯨ ꯑꯍꯜ ꯑꯃ ꯌꯥꯎꯔꯤ꯫ ꯃꯥꯅ ꯍꯨꯃꯥꯏ ꯍꯨꯝꯕ ꯑꯇꯩ ꯊꯕꯛ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯄꯨꯔꯛꯂꯤꯕ ꯁꯥꯇꯤꯟ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯗꯦ, ꯁꯨꯞꯅꯒꯤ 2-3ꯗꯅꯤ꯫ ꯃꯁꯤꯅ ꯃꯤ ꯑꯃꯅꯤ ꯇꯥꯁꯤꯟꯅꯔꯒ ꯅꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯥꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯃꯁꯤ ꯂꯦꯞꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯀꯨꯡꯀꯨꯡꯗꯤ ꯑꯁꯣꯝꯗ ꯃꯩ ꯊꯥꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯦꯞꯂꯝꯕꯁꯤꯡ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯠꯂꯛꯏ꯫ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯠꯂꯛꯄꯗꯒꯤ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯅꯥꯛꯇ ꯍꯨꯃꯥꯏ ꯍꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯁꯥꯇꯤꯟ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯆꯤꯛꯈ꯭ꯔꯦ꯫ ꯈꯨꯖꯤꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯠꯂꯒ ꯊꯥꯗꯣꯛꯇꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯅꯤꯅ ꯃꯍꯥꯛꯄꯨ ꯄꯣꯛꯊꯣꯛꯅꯕ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯉꯝꯗꯦ꯫ ꯇꯁꯦꯡꯅꯃꯛ ꯁꯥ ꯀꯩꯅ ꯀꯣꯜꯂꯒ ꯐꯥꯔꯒ ꯊꯝꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯂꯦ ꯁꯥꯇꯤꯟ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯁꯥꯔꯣꯏ ꯑꯃ ꯆꯪꯂꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯀꯟꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯝꯗꯧꯅꯤ? ꯀꯟꯊꯣꯛꯂꯤꯕ ꯑꯇꯩꯁꯨ ꯃꯤꯀꯨꯞ ꯑꯁꯦ ꯍꯦꯟꯅ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯍꯨꯃꯥꯏ ꯍꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯗꯨꯕꯨ ꯀꯟꯅ ꯐꯨꯛꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯀꯣꯏꯁꯤꯟꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯁꯦ ꯅꯪꯒꯟꯗ ꯆꯤꯛꯂꯝꯕ ꯅꯪꯒꯟꯗ ꯈꯣꯠꯂꯝꯕꯁꯦ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯨꯡꯀꯨꯡꯕꯨ ꯍꯟꯗꯅ ꯅꯝꯅꯕ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯗꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯆꯪꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯆꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤꯃꯛꯇꯤ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯂꯤ꯫ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯊꯧꯔꯥꯡ ꯑꯃꯁꯨ ꯃꯥꯅ ꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯊꯧꯔꯥꯡ? ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯑꯇꯩꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯥꯔꯣꯏ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛꯇ ꯊꯥꯔꯣ ꯃꯔꯣ ꯑꯣꯟꯈꯠꯂꯛꯏ꯫ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯅꯝ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯅꯝ꯫ ꯂꯩꯔꯤꯕ ꯑꯇꯩꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯩꯅꯣꯁꯨ ꯀꯨꯡꯀꯨꯡꯕꯨ ꯈꯥꯝꯗꯣꯛꯅꯕ ꯃꯉꯣꯟꯗ ꯅꯝꯂꯤꯕꯁꯤꯕꯨ ꯅꯥꯟꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯅ ꯐꯅ ꯈꯥꯝꯗꯣꯛꯂꯕꯁꯨ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯐꯅ ꯌꯥꯝꯅ ꯈꯥꯝꯗꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯝꯗꯕꯅꯤ꯫ ꯀꯨꯡꯀꯨꯡꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯤꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯟꯊꯣꯛꯄꯗꯤ ꯉꯁꯥꯏꯅ ꯉꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯅꯥꯟꯊꯣꯛꯄ ꯁꯥꯔꯤꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯃꯥꯅ ꯅꯥꯟꯊꯣꯛꯄ ꯉꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯀꯤꯗꯨꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯇꯥꯜꯂꯤ꯫ ꯀꯨꯡꯀꯨꯡꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯇꯤ ꯐꯅꯌꯥꯝ ꯂꯥꯞꯈ꯭ꯔꯦ꯫ ꯃꯩꯅꯣꯈꯣꯏ ꯑꯇꯩꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯀꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯤꯔꯤꯕ ꯋꯥꯔꯤꯕꯗꯤ ꯃꯩꯅꯣꯅꯤ꯫ ꯄꯥꯈꯠꯅ ꯃꯃꯥꯟꯅꯕ ꯀꯨꯡꯀꯨꯡꯕꯨ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯏ꯫ ꯀꯨꯡꯀꯨꯡꯅ ꯆꯦꯜꯂꯤꯕ ꯑꯃꯗꯨꯅ ꯇꯥꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯁꯦ ꯆꯪꯕꯁꯨ ꯉꯝꯗꯦ, ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯕꯛꯁꯨ ꯂꯣꯏꯗ꯭ꯔꯤꯕ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯊꯋꯥꯏ ꯋꯥꯅꯔꯕꯅꯤ꯫ ꯃꯤꯁꯤꯡ ꯑꯁꯦ ꯑꯃꯠꯇꯁꯨ ꯊꯣꯛꯅꯗ꯭ꯔꯦ, ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯑꯃꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏꯁꯨ ꯃꯤꯠ ꯀꯨꯞꯊꯣꯛ ꯃꯈꯩ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯤ, ꯁꯣꯏꯔꯣꯏ, ꯁꯥꯇꯤꯟ ꯂꯧꯕ ꯆꯠꯂꯨꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ
ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯎꯅꯔꯝꯕꯅꯤ ꯏꯁ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯍꯟꯗꯣꯔꯤꯕ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯐꯠꯇꯨꯅꯨꯡꯒ ꯊꯣꯛꯄ ꯇꯥꯔꯒꯅꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯈꯣꯏꯁꯦ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯣ ꯀꯔꯤ ꯊꯣꯛꯀꯗꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯊꯥꯡꯅꯅ ꯑꯋꯥꯕꯒꯤ ꯃꯑꯣꯡꯗ ꯃꯩꯅꯣ ꯃꯔꯨꯞ ꯃꯩꯅꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯩꯅꯣ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯇꯩꯅꯁꯨ ꯇꯥꯔꯤ ꯀꯩꯅꯣ ꯈꯣꯟꯖꯦꯜꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯋꯥ ꯍꯥꯏꯅꯔꯛꯏ ꯄꯣꯠꯂꯣꯏꯕꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕꯁꯤꯅ ꯃꯈꯣꯏꯁꯦ ꯄꯣꯠꯂꯣꯏꯕꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯃꯁꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯅꯤ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯥꯏꯅꯔꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯅꯛꯅ ꯇꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯣ ꯅꯥꯀꯟꯗ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯨꯡꯀꯨꯡꯕꯨ ꯍꯥꯟꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯅꯪ ꯀꯩꯁꯨꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯀꯨꯡꯀꯨꯡꯅ ꯁꯣꯔ ꯑꯁꯤ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯨꯡꯀꯨꯡꯕꯨ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡ ꯑꯃ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯣꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯈꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯃꯥꯕꯨ ꯆꯤꯡꯈꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯒꯤ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯨꯔꯦꯜꯁꯨ ꯂꯩꯕꯅꯤꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯝꯅ ꯊꯥꯕꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯨꯡꯀꯨꯡꯗꯤ ꯋꯥꯕ ꯅꯠꯇꯦ ꯋꯥꯁꯤꯟꯅꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯪꯈꯤꯗꯅꯕ ꯆꯤꯡꯅꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯁꯥꯔꯣꯏꯁꯨ ꯃꯥꯅ ꯇꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯋꯥꯕ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯃꯥꯗꯤ ꯌꯥꯝꯅ ꯋꯥꯈꯤꯕꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏ ꯃꯁꯤꯗꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯑꯇꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯀꯤꯔꯦ ꯁꯤꯔꯤꯕ ꯁꯥꯟꯅꯔꯣꯏ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯁꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯣꯠꯂꯣꯏꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯣꯛꯄꯁꯤꯅ ꯃꯈꯣꯏꯁꯤ ꯍꯦꯟꯅ ꯀꯤꯕꯅꯤ ꯄꯣꯠꯂꯣꯏꯕꯁꯦ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄ ꯌꯥꯎꯏ ꯀꯨꯡꯀꯨꯡꯅ ꯈꯔ ꯄꯤꯛꯆꯔꯕꯁꯨ ꯄꯣꯠꯂꯣꯏꯕꯁꯤꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯁꯤ ꯑꯍꯜꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯃꯇꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯄꯣꯠꯂꯣꯏꯕꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯁꯤꯜꯂꯦ ꯐꯖꯅ ꯋꯥꯏ ꯇꯩꯕꯤꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯅꯕ ꯇꯧꯏ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯌꯨꯝꯗ ꯆꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯌꯨꯝ ꯃꯌꯥꯅꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯕꯅꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯇꯥꯔꯤꯕꯁꯤꯅ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯅꯤ ꯀꯨꯡꯀꯨꯡꯗꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯑꯗꯨꯃꯗꯤ ꯈꯔ ꯑꯍꯟꯅꯤ ꯃꯩꯅꯣ ꯀꯨꯡꯀꯨꯡ ꯅꯕꯥꯅꯤꯕꯨ ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯃꯇꯝ ꯑꯁꯤꯗ ꯃꯩꯅꯣ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯈꯪꯗꯦꯕꯣ ꯀꯨꯡꯀꯨꯡ ꯀꯃꯥꯏꯅ ꯇꯧꯕ ꯀꯨꯡꯀꯨꯡꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯌꯥꯅꯤ ꯀꯀꯥ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯑꯇꯩꯁꯨ ꯀꯔꯤꯝꯇ ꯋꯥꯕꯤꯔꯅꯨ ꯑꯩꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯅꯤ ꯃꯩꯅꯣꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯕꯗꯒꯤ ꯀꯨꯡꯀꯨꯡꯅ ꯂꯥꯎ ꯅꯈꯣꯏꯔꯣꯝꯗ ꯐꯥꯎꯔꯁꯦ ꯑꯗꯨꯒ ꯅꯪ ꯆꯪꯍꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯩꯅꯣꯕꯨ ꯀꯨꯡꯀꯨꯡꯅ ꯑꯗꯨꯝꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯩꯅꯣꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯜꯂꯝꯂꯒ ꯀꯨꯡꯀꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯑꯃ ꯂꯥꯛꯏ ꯀꯨꯡꯀꯨꯡꯅ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯐꯝꯂꯤ ꯍꯥꯏꯕꯁꯦ ꯀꯨꯡꯀꯨꯡꯅ ꯎꯔꯝꯃꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯏꯃꯥ ꯃꯃꯥ ꯑꯣꯏꯔꯕꯩ ꯈꯟꯗꯨꯅ ꯃꯥꯅ ꯀꯧꯏ ꯃꯃꯥꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯎꯀꯣꯛꯇꯦꯟꯗ ꯉꯥꯏꯔꯒ ꯃꯃꯥ ꯑꯗꯨꯒꯤ ꯐꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯣꯡꯕ ꯑꯃꯅꯤ ꯃꯃꯤꯠ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯧꯅ ꯇꯧꯔꯤ ꯀꯨꯡꯀꯨꯡꯅ ꯃꯃꯥꯕꯨ ꯂꯦꯡꯍꯜꯂꯒ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ
ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯕ ꯃꯥꯒꯤ ꯃꯃꯥꯁꯦ ꯀꯨꯡꯀꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯈꯠꯂꯛꯏ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯃꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯤꯉꯩ ꯅꯥꯀꯜ ꯑꯃꯗ ꯍꯣꯕ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯤꯉꯩ ꯅꯥꯀꯜ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯤꯗ ꯃꯍꯥꯛꯁꯦ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯈꯣꯔꯤꯟ ꯌꯥꯝꯅ ꯆꯥꯛꯂꯦ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯣꯝ ꯇꯨꯔꯦꯟꯗ ꯄꯣꯂꯣꯏꯕꯗꯅ ꯀꯨꯜꯂ ꯑꯃꯗꯤ ꯃꯥꯏꯕ ꯃꯅꯥꯎꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯗꯨꯅ ꯐꯠꯇ ꯊꯧꯔꯥꯡꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯆꯥꯕꯨ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯊꯧꯔꯥꯡꯁꯤ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯃꯃꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯁꯥꯔꯣꯏ ꯊꯥꯖꯤꯟꯗꯨꯅ ꯃꯃꯥꯁꯦ ꯍꯣꯔꯦꯟ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯇꯧꯔꯛꯄ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯃꯅꯥ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯃꯃꯥ ꯑꯁꯦ ꯀꯨꯡꯀꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯁꯥꯔꯣꯏ ꯌꯥꯎꯕꯅꯤꯅ ꯀꯨꯡꯀꯨꯡꯕꯨ ꯅꯝꯍꯠꯅꯕ ꯃꯉꯣꯟꯗ ꯆꯤꯛꯅꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯤ ꯃꯅꯥꯛꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯒꯤ ꯃꯃꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯃꯃꯥꯒꯤ ꯃꯁꯥꯗꯒꯤ ꯁꯥꯔꯣꯏ ꯑꯁꯤ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯃꯥꯁꯤ ꯉꯥꯏꯍꯥꯛꯇꯒꯤ ꯃꯇꯨꯡꯗꯗꯤ ꯃꯁꯥꯁꯤ ꯂꯦꯛꯊꯔꯛꯇꯨꯅ ꯐꯗꯥꯛ ꯇꯥꯈꯤ ꯃꯃꯥꯕꯨ ꯂꯦꯡꯍꯟ ꯂꯦꯡꯍꯟ ꯀꯨꯡꯀꯨꯡꯅ ꯍꯧꯗꯣꯛꯏ ꯃꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯔꯣꯏ ꯆꯪꯂꯝꯕꯒꯤ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯃꯃꯥꯕꯨ ꯃꯥꯅ ꯄꯣꯊꯥꯍꯜꯂꯤ ꯀꯨꯡꯀꯨꯡ ꯍꯟꯗꯛꯃꯛꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯁꯥꯔꯣꯏ ꯊꯥꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯦ ꯄꯦꯟꯗꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯃꯃꯥꯁꯨ ꯃꯉꯣꯟꯗ ꯃꯆꯥꯕꯨ ꯉꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯅ ꯍꯥꯏꯕꯁꯤ ꯃꯃꯥꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ ꯏꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯣꯛꯊꯩ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯕꯨꯗꯤ ꯍꯥꯏꯔꯤ ꯑꯁꯣꯝꯗꯗꯤ ꯀꯨꯡꯀꯨꯡꯁꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯆꯠꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯁꯤꯕꯨ ꯇꯨꯝꯊꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯁꯤꯕꯨ ꯁꯨꯝꯂꯤ ꯃꯃꯥ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯃꯥꯟꯅꯕꯒꯤ ꯄꯣꯂꯣꯏꯕꯗꯤ ꯀꯃꯥꯏ ꯇꯧꯔꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯍꯪꯉꯤ ꯀꯨꯡꯀꯨꯡꯁꯨ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯅ ꯊꯣꯛꯀꯅꯨꯀꯣ ꯂꯝꯗꯝ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯅꯪꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯏꯃꯥꯁꯤꯕꯨ ꯀꯔꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯔꯝꯒꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯌꯥꯝꯅ ꯅꯥꯔꯤꯕ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤ ꯋꯥ ꯍꯪꯉꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯉꯝꯃꯤ ꯁꯥꯔꯣꯏ ꯆꯪꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯊꯤꯟꯗꯣꯛꯂꯤꯕ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯂꯦꯡꯍꯟ ꯂꯦꯡꯍꯟ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯁꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯀꯨꯡꯀꯨꯡꯅ ꯃꯃꯥꯕꯨ ꯊꯦꯝꯃꯤ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥꯁꯦ ꯃꯉꯣꯟꯗ ꯐꯣꯠꯂꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯈꯨꯇꯨꯝ ꯑꯗꯣ ꯌꯦꯞ ꯈꯔ ꯊꯤꯕꯗꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯃꯃꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯨꯡꯀꯨꯡꯗꯤ ꯑꯁꯣꯝꯅ ꯆꯠꯅꯤꯡꯕꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯉꯥꯎꯔꯕꯅꯤ ꯃꯃꯥꯁꯤꯕꯨ ꯇꯨꯝꯊꯍꯜꯂꯒ ꯃꯍꯥꯛꯁꯦ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯗ ꯐꯖꯅ ꯋꯥ ꯍꯥꯏꯔꯒ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨꯁꯦ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯃꯥꯅ ꯍꯥꯏꯔꯤ ꯃꯃꯥꯁꯨ ꯃꯁꯥꯅ ꯑꯗꯨꯝꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯦ ꯀꯨꯡꯀꯨꯡꯁꯦ ꯃꯃꯥ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯁꯦ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯤꯅꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯁꯦ ꯇꯨꯝꯈ꯭ꯔꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯞꯅ ꯍꯧꯒꯠꯄ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯕ ꯁꯥꯗꯨꯅ ꯃꯃꯥꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯗꯤ ꯃꯆꯥꯕꯨ ꯍꯦꯛꯇ ꯀꯧꯕꯅꯤ ꯏꯁꯤꯡ ꯊꯛꯄ ꯑꯃꯨꯛ ꯆꯪꯒꯅꯤ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯁꯥꯅꯤ ꯑꯗꯨꯝ ꯃꯃꯥꯁꯦ ꯃꯤꯠ ꯁꯤꯡꯕ꯭ꯔꯥ ꯃꯉꯣꯟꯗ ꯀꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯟꯗꯛꯃꯛꯇꯤ ꯃꯥꯅ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯆꯪꯕ ꯏꯁꯤꯡ ꯊꯛꯄ ꯁꯥꯕ ꯃꯃꯥꯅ ꯀꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯃꯥꯅ ꯁꯨꯡꯀꯧ ꯀꯧꯔꯛꯇꯕꯗꯒꯤ ꯃꯃꯥꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯍꯥꯛꯁꯦ ꯊꯣꯔꯛꯏ ꯑꯗꯨꯒ ꯊꯦꯡꯅꯕ ꯑꯃ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯥꯅ ꯈꯜꯂꯛꯏ ꯑꯩꯒꯤ ꯈꯨꯟꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯕꯨ ꯍꯥꯠꯄ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗ ꯐꯥꯎꯕ ꯅꯈꯣꯏꯅ ꯁꯥꯔꯣꯏ ꯊꯥꯖꯤꯟꯕ ꯈꯪꯒꯅꯤ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯛꯄꯅꯤ ꯑꯁꯣꯝꯗꯗꯤ ꯀꯨꯜꯂ ꯑꯃꯗꯤ ꯃꯥꯏꯕꯗꯣ ꯄꯣꯂꯣꯏꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ
ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨꯕꯨ ꯂꯥꯏ ꯊꯥꯖꯤꯜꯂꯝꯂꯤꯕ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯨꯜꯂꯛ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯀꯨꯡꯀꯨꯡ ꯂꯥꯛꯈ꯭ꯔꯦ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯄ ꯃꯇꯝꯅꯤ꯫ ꯂꯝꯕꯤꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯀꯔꯣꯝꯗ ꯐꯥꯎꯔꯒ ꯂꯝꯕꯤ ꯑꯁꯝꯕ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯀꯣꯏꯅꯅꯤ ꯃꯥꯅ ꯆꯠꯂꯤꯕ꯫ ꯀꯨꯡꯀꯨꯡꯗꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯟꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯊꯧꯕ ꯃꯥꯏꯕ ꯇꯝꯂꯤꯕ ꯅꯨꯄꯥꯁꯤ ꯀꯨꯡꯀꯨꯡꯅ ꯎꯔꯔꯦ, ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕꯁꯤ ꯃꯁꯥ ꯄꯨꯝꯕ ꯈꯪꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯀꯗꯣꯝꯗ ꯆꯦꯡꯒꯅꯤ, ꯀꯗꯥꯏꯗꯕꯨ ꯂꯩꯒꯅꯤ? ꯃꯈꯣꯏꯅ ꯐꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯁꯨ ꯀꯨꯡꯀꯨꯡꯅ ꯍꯦꯛ ꯃꯥꯡꯗ ꯂꯦꯞꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯀꯨꯡꯀꯨꯡꯗꯤ ꯑꯁꯥꯎꯕꯗꯨꯅ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯃꯩꯔꯤꯒꯨꯝꯅ ꯉꯥꯡꯂꯦ꯫ ꯃꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯌꯨꯝꯃꯛꯇꯗ ꯂꯥꯛꯂꯒ ꯂꯥꯏ ꯊꯥꯖꯤꯜꯂꯝꯕ, ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯍꯦꯛꯇ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯛꯅꯕ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤꯅ ꯂꯥꯎ ꯈꯣꯡꯕꯁꯦ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯇꯥꯈꯤꯅꯤ, ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯇꯥꯈꯤꯅꯤ ꯈꯟꯕꯗꯒꯤ ꯀꯨꯡꯀꯨꯡꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯤꯜ ꯑꯁꯤ ꯃꯦꯜꯂꯒ ꯃꯥꯅ ꯐꯨꯕꯅꯤ, ꯌꯩꯕꯅꯤ꯫ ꯂꯩꯔꯣꯟꯒ ꯁꯣꯟꯕ ꯀꯔꯤꯃꯠꯇ ꯅꯪꯕ ꯅꯠꯇꯦ, ꯉꯝꯕ ꯅꯪꯇꯦ꯫ ꯑꯗꯨꯒ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯕ, ꯃꯃꯥꯗ ꯂꯥꯏ ꯊꯥꯖꯤꯜꯂꯝꯕ ꯃꯃꯥꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯋꯥꯍꯜꯂꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯥꯏꯕꯁꯤꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯁꯦ ꯂꯩꯊꯦꯛꯄꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨ ꯂꯩꯊꯦꯛꯄ ꯃꯇꯝꯗ ꯃꯥꯏꯕꯁꯦ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯃꯦꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯁꯨ ꯍꯥꯏꯔꯤ, ꯂꯥꯎꯒꯅꯨ, ꯐꯠꯇꯕ ꯇꯧꯕ ꯃꯤꯅꯕꯨ ꯑꯅꯥꯕ ꯈꯪꯕ꯭ꯔꯥꯅꯦ, ꯑꯅꯥꯕ ꯐꯥꯎꯕ꯭ꯔꯥꯅꯦ? ꯀꯔꯤꯃꯠꯇ ꯂꯥꯎꯕ ꯌꯥꯔꯣꯏ, ꯂꯥꯎꯗꯕ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯎꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯈꯣꯡ ꯑꯅꯤꯃꯛꯁꯨ ꯑꯩꯅ ꯊꯨꯗꯦꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯁꯤꯗ ꯃꯥꯅ ꯅꯨꯄꯥ ꯑꯁꯤ ꯄꯨꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯟꯅ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯁꯤꯗ ꯄꯨꯜꯂꯒ ꯊꯝꯕꯗ ꯂꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯆꯤꯜ ꯑꯁꯤ ꯃꯦꯟꯖꯔꯒ ꯃꯈꯨꯠ ꯑꯁꯤ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯈꯨꯜ ꯑꯁꯤ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯣꯏꯊꯪꯕ ꯃꯈꯨꯠꯇ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯄꯨꯔꯒ ꯅꯪꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯣ꯫ ꯀꯨꯡꯀꯨꯡꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤ ꯍꯥꯏꯌꯣ꯫ ꯆꯦꯗꯨ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯣꯏ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ, ꯑꯩꯒꯤꯗꯤ ꯌꯦꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯔꯛꯇ ꯅꯪꯁꯨ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯅꯥꯈꯨꯜ ꯈꯔꯗꯤ ꯅꯪꯁꯨ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯣ, ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯣꯏ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ꯫ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥꯁꯦ ꯍꯥꯏꯔꯛꯂꯒ ꯀꯨꯡꯀꯨꯡꯁꯦ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯇꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯇꯥꯜꯂꯨꯕ ꯊꯤꯔꯨꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯌꯥꯝ ꯎꯁꯤꯠꯈꯤꯗꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯔꯒ ꯄꯤꯈꯤꯕꯅꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯂꯩꯊꯦꯛꯂꯕ ꯃꯥꯏꯕꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯞꯂꯒ ꯆꯦꯗꯨ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯣꯖꯥ ꯑꯗꯨꯒ ꯀꯨꯜꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯦ꯫ ꯌꯦꯠ ꯊꯪꯕꯒꯤ ꯃꯈꯨꯠ ꯑꯁꯤ ꯂꯩꯊꯦꯛꯂꯒ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯃꯥꯏꯕ ꯐꯩꯕꯣꯛ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯗꯧꯔꯤꯕ, ꯑꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ, ꯀꯞꯄꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯣꯏꯊꯪꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯑꯁꯤ ꯃꯥꯅ ꯃꯥꯏꯕꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯆꯦ ꯑꯁꯤ ꯀꯔꯤ ꯋꯥꯔꯣꯜ ꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯅ ꯑꯅꯤꯁꯨꯕꯅꯤ, ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯈ꯭ꯔꯦꯗꯅ, ꯑꯩꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯍꯧꯕꯅꯤ꯫ ꯃꯊꯪꯗꯅ ꯅꯍꯥꯛꯀꯤ ꯑꯆꯥꯟꯅ ꯃꯅꯥꯏꯒꯤ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯪ ꯆꯦꯛꯁꯤꯜꯂꯣ, ꯑꯩꯕꯨ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯀꯨꯡꯀꯨꯡꯅ ꯁꯛ ꯑꯁꯤ ꯌꯥꯝꯅ ꯀꯦꯡꯅ ꯏꯔꯛꯄ ꯋꯥꯔꯣꯜ ꯑꯁꯤ ꯄꯥꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯀꯨꯜꯂꯗꯤ ꯀꯤꯔꯛꯏ꯫ ꯃꯊꯪꯗꯅ ꯑꯩ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯁꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤꯕꯁꯤꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯉꯥꯛꯇꯪꯗ ꯅꯤꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯋꯥꯡꯅ, ꯀꯨꯜꯂꯥ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ, ꯀꯔꯤꯒꯤ ꯀꯤꯔꯤ? ꯅꯪꯒꯤ ꯑꯣꯖꯥ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯅꯪꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯋꯥꯒꯅꯤ? ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ꯫ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯕ ꯄꯦꯇꯋꯥ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯃꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫
ngasi ahi ngasi bade mana aigi inai amada asumna torok patarabasu yengo aina kadai phobu kari to ngami habado yengo aduga khullase aina karma mongda mathak makha olame habado makhoi khanglagadabane thawna layu haduna kula amadi makhut namale thelaba nupa adubu maibduna themli mana wa kayam hairi makhoisu maibdi waising adu tabada thamoida nungaibdi phawi adubu kungkungbuju amuki dabadi ngamde kari thokadori hayeng makha ngai minasi mayam orabada dan kumanna amukane khurumjari